BJP की Leingak Hotnabani Agnipath scheme Hotnabani asi nahasingbu military training piraba matung Rss Yaohanduna military Leingak Thamnaba Hotnabani lalongla haibagi chingnaba leire haina Manipur Pradesh Congress Committee MPCC ki President Agnipath phongdokre wafam ase Block Congress Committee gi nauna thau pubasing khanbagi Congress babanda pangthokpa thorum amada wangangladuna haikibani MPCC ki President Agnipath CWC Member Gaikhangam Amadi Atai Thomi Kiana Saruk Yaduna Pangtho Kiba Thoram Maduda Megasandrana Makataraduna Hai Miam gi Leingak ni Haiduna Chinda Lauriba BJP gi Leingak ki Luching Basingna social media da Miam gi comment Hanba Congress na Lauramba Thabak Sing Ming Hongdok Laga Makhoina Tauba Saba Asina Miam na Tungkoina Yaba Party Oibangam Gadabanate Handak Center da gi Lauthorakpa Agnipath scheme gi Mayokta Naha Kayana Iho Hauduna Amang Atakaya Thokan Kray social media da television da Miam na Yaba Leingak ni Haiduna Laurabasu Yade Haiba Thabak na Taklakli External Affairs Minister Oiriba Minister Ama Laina Lamdamas ki border pillar ki wathok loisin bangam daba asimak BJP party ki singa khutka manadaba uthok pani masida opposition party ama oi haiduna Congress leader ama oina khallabang asigi miyoi singna ninghan nagadaba nate madugi mahut mafam da lairiba awa ana chawkhat thorangda mityang thamduna miyam gi seba mapung fana taunaba hotnasi miyamna matamda BJP ki miyambu nungsiba saba Leingak asi miyamna noma-nomagi yadaba hengalak-lagani masipuna khangjin minasi haina makna makatana phongdorakhe chithi bi sibo letter ma union minister da natraga madhi settle tawna hodab da chahi manga changna chithi ma iba hauna baraiba Manipur dagi oire external affairs minister boundary ki authority ise da ju BJP lere setar da lere tu ki mathakta minister oire kari gino chahi manga helabasi bau boundary की इशू सेटल तौदबा खबर दा रेडियो दा टेलीविजन दा सोशल मीडिया दा अफा अफा बवा हैरगा लेबाक से नुगाइरमगनी प्रजा से पुनुंग दा नुगाइ बोइना खंजबा मदुदा बु अदुम कमेंट पिरगा अहिंग तुमदबिदा कमेंट पिरगा नुगाइ गेदबनी मसी अफा सरकार नि हैना थागटपा कांगु सु लेतबदी नते